Nungshizaraba viewersingbu Elizabeth Ilangbamna Ikai khumnabaga loinana taramna channel asida okchari. Ngasi mayamgidamakta film ama puduna lakjare film asigi mamingna I Spit on Your Grave. Film asi horror amadi crime da yumpam oiba film amani. Film asi Stephen R. Monroe direction piduna 1st May 2010 da USA da release tauki. Film asida yauriba character singi maming khara pallavada Jennifer Hills ki saktam da Sarah Butler, Stanley ki saktam da Daniel Frangi, Johnny Miller ki saktam da Jeb Branson, Matthew Indy ki saktam da Rodney Esman, Serif Stores ki saktam da Andrew Horwath. Film asigi explanation asi tawjarakpada soikilan kiba yauragasu mayamna pukchel chawna ngakpiyu haina haizari. Adudi mayam hawjik film asi kari kamdawbano haibadu mayam punna yengminaraga khangminarasi. Film asi hawrakpada Jennifer Kobi nupi ama ekhoina ubu phangbigani. Jennifer hairiba nupi asi novelist amani haibadi Nobel EV nupi amani. Mahakna yamna ing chikpa mafam amada lainaba hotnarami. Maramdi mahaki novel ibada hena focus piba ngamnabani haina. Asumna mahak rent thiba chatlami. Madudagi mahak kauba nupa amaga mahak ka unarami. Hairiba nupa asi Jennifer na thirakliba rent asibu sanba miyoini. Mahakna Jennifer na laigidoriba Kevin adugi ki pirami. Aduga Kevin adubu tagadaba lambigi map adushu pirami. Adubu Jennifer na di map adu khara chamamnavadi phaurami. Mahakna sumlakpada kargi gas hanaba mafam ama thingnabadagi mahakna kargi gas hanaba mahak kar adu khamlami. Aduga mafam aduda miyoi kharasu leirami. Jennifer na car adu khamlaga mana chatkadoriba mafam adu makhoida hanglubada Johnny kauba nupa aduna Kevin adugi maikai adu chumna hairamde. Maramdi Jennifer hairiba nupi asi yamna masak matauda changkhonbana maram oiraga mahakna apamba poklami. Madudagi mahakna karem kathaina duna Jennifer da taurami. Jennifer na di Johnny na tauribadu ubada mahaki matau adu yengbada nungaramde. Maduna mahakna atamnana Johnny adu magi friends singi mamangda Jennifer ni ikaiba pirami. Asumna tauramlaga Jennifer adu wa kaya ngangdana mahak Kevin adu tamna car thauki. Jennifer na mahaki Kevin adu yoraba matungda mahaki Nobel adu inaba hotnarami. Asumna mahakna Nobel adu pukningchang na iduna lairingayda khonjal amataraki. Adubu mahakna yenglubadadi kari amatadi lairamde. Madudagi mahaki Nobel ifam aduda amuk hanna changlaklaga mahaki Nobel adu makhatana iba haurami. Adubu khanghaudana mahaki drinks adu haidoktuna mahaki masada haijinduna mahaki firon adu mosinhalami. Madudagi mahakna washroom da changduna mahaki firon adu sudoklaga lairingayda magi tungda mahakna khangdabida kanagumbana video recording tawduna mahakna tawriba thabaksing adu record tawrami. Mathangi numita Jennifer na bathroom da irujanavani haina isingi tap adu on tawrubadadi mahaki ising adu yamna motpa ising oina taraki. Madudagi magi phone aduna mahaki Kevin gi owner aduda phone tawduna ising adugi problem adu fix tawnaba hairami. Madugi matungda mahaki phone adu toilet ta tasinki. Mahakna yamna pakhana phone adu laukhataga phone adu amuk hana sijinaba yanaba haina hair dryer sijinaduna yanaba hotnarami. Adubu mahaki hotna zaman adu aremba tarami. Asumna nungthingi matam yaruklabada Kevin adugi owner aduna maid kauba nupa amabu ising adugi problem adu fix tawnaba tharaki. Madudagi mahakna fix tawduna isingi problem adu solve tawrami. Maduda Jennifer na haraw manduna maidta kiss tawduna gratitude utki.
Madudagi icham chamjaba maid adu ikaiba haifet phauraduna mahak cabin adudagi chatki. Madugi matungda maid adu Johnny amasung Stanley ga punki. Makhoina asumna punbada Stanley na mahakna record tawrakhiba Jennifer na firon subagi video adu makhoida su ulami. Adumna Stanley na video adu utpaduda makhoina khalami madudi Jennifer asi city asida laibi nupi singumna alcoholic sizinaba amadi matam sigi nupi gumna iyada yabi nupi amagumna khalami. Maid nasu mangonda kiss tawrakibagi wari adu makhoida tamlubada makhoina thajaramde maramdi maid asi yamna chamba misak amani aduga magi punsida nupi amataga asiguma thabak asi tawrakibasu laite haibasi makhoina su phajana khanglami. Adubu Johnny na maid ta tawraklibadu asingba oiramlabadi madugi chance adu mahanba pamdabana mahakna plan khara silame. Numidangi matam laklabada Jennifer adu novel iduna lairami. Adubu mana sum novel iringaida khanghaudana magi Kevin gi mapandagi disturbance oiba mangonda khonjel amataki. Maduda mahaki novel ibadu ngahak leplaga Kevin gi mapanda kari tauri haina yenglubadadi kari amata lairamde. Madudagi mahakna tung hanna yenglubada magi laptop ki screen gi interface adu change tawudu urami. Jennifer na magi laptop aduda tawramliba mawang matau adu karino haina munna yenglingaida khanghaudana miyoi khara magi Kevin aduda changlakpadu urami. Makhoi sing adugi marakta maid su yaurami. Adubu maid ti tumina lairami. Jennifer na su makhoi bu kinava haina mahakna police na phone tawduna pau pikre aduna police laklani hairami. Adubu makhoina karishu kidabida lairami. Makhoina su Jennifer bu sa sanda tawbugumna makhoigi aningba makai tawrami. Adumna laknaduna leiringaida mahakna chance ama phangduna nupasing aduda attack tawramlaga chelakpagi tanja phangki. Asumna mahakna nanthokduna chelakpada Jennifer na forest aduda sadanduna leiba Serip kauba nupa amaga thengnarami. Madudagi Jennifer na thengnakiba thagdoksing adu Seripta amata chithadana hairami. Madudagi Serip na Kevin aduda chatlusi haina Serip ki car aduda Kevin tamna lakhi. Makhoina Kevin aduda changlubadadi kana amata lairamde. Serip na Kevin adudagi yu bottle natana kari amata phanglamde. Madudagi Serip na Jennifer adu yu yamna thakpadagi oiramba yai haina hairami. Asumna makhoi anina wari saduna lairingaida khanghaudana Johnny gi group adu lakhi. Aduga Serip nasu Jennifer adu nongmaina namduna mahakpu kihalami. Tasengbadi Serip hairuba nupa asisu Johnny gi group ta yauba miyoini. Adubu meti yamna chamjaba misak ama oirami. Aduna mahakti tumina lairami. Adubu Johnny na Jennifer adu kihanbaga loinana dress laktokhalami. Aduga meta Jennifer bu rape tawnaba hairami. Maid nadi yaninglamde adubu makhoina kihanduna yaningda maid na Jennifer bu rape tawki. Aduga Stanley na video recording tawbadi leplamde. Asumna makhoi sing aduna shu Jennifer bu rape tawki. Kona thangda river bank amada Jennifer adu naked puthoraki. Madudagi Jennifer aduna river aduda chongtharage khanbaga loinana mahak river aduda chongthaki. Madudagi makhoi yamna warami Jennifer na lawriba decision adu ubada. Maru oina Seripna yamna pakhatlami. Maramdi Jennifer na karigumba hingba thoklabadi mahakna makhoida tawkhiba thabaksing adu polista haidoktuna makhoi loina awaba taba yai haibasi mahakna makhoida hairami. Aduga makhoina su river aduda Jennifer adu laivra haina koithi thirami. Madudagi makhoina phangdrabada Seripna Stanleyna recording tawkhiba video adu loktoklaga makhongna nekhairami. Aduga Stanley dasu nganglami madudi video asina maram oiraga tungda makhoigi mathakta awaba tarakpa yai haina.
Asumna makoina Jennifer ga mari leinaba polam khudingmak mai thadoktuna manghalami. Numit khudingi makoina river bank aduda chatuna Jennifer bu thirami. Adubu fanglaktrabada makoina Jennifer adu iraknaduna siramba yai haina thazarami. Somdana maid adu maran laitravi Jennifer adu rape tawrubagi masada yamna nungaitaba ama phawrami. Somdasu Kevin adugi owner aduna seripta call tawduna Jennifer adu Kevin da laktre aduga mangonda call try tawusu chatte haina hairami. Aduga seripta Jennifer bu fangnaba thirakadavani hainasu Kevin ge owner aduna hairami. Mathangi numita nupa ama laktuna Johnny da tamlami madudi seripna thugai ki ba recording adu asingba recording nate adubu fake ni haina hairami. Aduna asingba recording adu mangkhre haina tamlubada Johnny adu yamna saurami. Madudagi Stanley amasung Johnny sangduna Andy adu furami. Mahakna fazana recording adu thamde haina. Mathangi numita serip adu mayumda laklami. Maduda magi nupina seripta hairami. Madudi magi bag amagi package amada recording ama yaurami. Aduga recording aduda Stanley haina ming thai haina su hairami. Madudagi serip adu yamna sauraduna Stanley gi manakta laktuna Stanley da nongmaina namduna kihalami. Aduga thabak asi met na sinba soidana oiramba yai haina met maran sirami. Asumna seripna met adu khudakta thireknaba hairami. Masigi matungda aikoina seripka Kevin ga owner ga sadanba ubigani. Madudagi seripna owner adu nongmaina kaptuna hatlami. Maramdi mahak hinglabadi case asida yamna ayatpa oirakpa yai haina khalami. Somdana maid adu tumduna lairami. Mana hawalakpada Jennifer adu magi opposite ta phamduna laibadu urami. Madudagi maid na Jennifer da mahakna tawkhiba thabak adugidamak mahak pungakpiyu haina haijarami. Mahakna adumna haijarabasu Jennifer na hai mahakna ngakpiyo haiba wahai aduna magi asoiba mayam adu ngakpiba ngamloi haina. Asumna Jennifer na maid adu makhauri mekhaiduna maid pu laknarami. Mathangi numita Stanley amasung Andy adu forest amada maid putiba laklami. Makhoina sum lakpada Stanley adu sagi langda thuduna asokpa nanglami. Madudagi Stanley aduna China khangba ngamdaduna lauki. Madudagi Andy adu Stanley gi manaktamna laklami. Mana lakpada Jennifer na tunglomdagi Andy bu tamchina phudana wathahalami. Tasingbadi sagi lang taklibasi Jennifer na thakpalangni. Andy na gyan lakpada Andy adu makhut masa punsinduna lairami. Aduga mahakna karisu tawba ngamlamde. Madudagi Jennifer na caustic soda adu batube aduda haijinduna Andy gi mamai adu caustic soda aduda luphallaga magi mamai adu chakthik handuna hatlami. Madugi matungda Jennifer na Stanley gi manakta laktuna magi mamaida ngagi intestine sing adu magi mamaida thamlami. Aduga ngaihak leiraga kwak khara laklaga ngagi intestines adu chabada magi mamit adusu chathoktuna Stanley adu sirami. Masigi matungda Jennifer na target tarokri basi Johnny oirami. Johnny gas station gi manakta leirami. Maduda Jennifer na attack tawduna mahakpu wanthahalami. Johnny na gyan lakpada mahak adu punsinduna leirami. Maduda Jennifer na Johnny gi maya amadi marai satoklami. Amadi Johnny gi private part adu kakthatuna mabalaknarami. Asumna Johnny adu yamna chatpana maram oiraga mahak sikhi. Mahakna Johnny bu hatlamlaba matungda Jennifer na serip ki yumda laktuna magi machanupida private tutor gi matangda wari sanaringaida serip adu call tawraki. Maduda Jennifer na mahakiming adu palladuna seripta greetings tawki. Serip na Jennifer gi ming adu tabada serip khudakta mayumda laki.
Mahakna yum yauraba matung magi nupida magi machanupi adu hanglubada Jennifer kaubi nupi amana park ta pukhi haina khumlaki. Madudagi serip adu park tamna lakhi adubu serip na park adu da lakpadadi kana amata uramde. Adudagi mahak magi car da tongkhatuna car adu thauge tauringaida Jennifer na hana car adu da changlamduna serip ki makhauri da attack tawduna mahak po wantahalami. Serip na gyan lakpada magi mamangda nongmay amada thauri kiraga nongmay gi trigger aduda kirami aduga thauri aduna gyan mangduna lairiba meta kirami maduda metna gyan laktuna lenglaklabadi serip amadi met adu tamthina nongmay aduna kapnabani madudagi met adu gyan laktuna lenglakpada seripta nongmay aduna kaptuna serip amadi met adu sikhi Masigi matungda Jennifer achikpada forest adudagi khonglakpa uchik oyagi makhol adu taduna mahang potharami asumna film asilo shili mayambu loiba fawa yengbibagi damakta thagatchari